wanted khanganjari arambai tengo unit 30 QRT lairen kabi hauzik salai ki cold storage godown da QRT lairen kabi arambai tengo loisingna hona jariba mushroom plantation asipu maru phangnamai thadulamba miyoising adugi khongul pibi ba misak tak pangamba miyoida rupees 1 lakh ki mana reward oina GHQAT na pigani loinana mari makhong tak liba miyoy adugi maming matha aronbo oina thamjagani control room unit 30 QRT lairen kabi phone number singa dudi 8415091113 amukana ningsing jage 8415091113 aduga atopa number amana 7005515620 amukana ningsing jage 70055515 aduga atopa ahum suba number aduna 7085270972 amukahani ningsing jage 7085270972 hariba number ahum asida kanagumba khangbiba ijil mari makong takpa ngambiba ijilnaw singna paw pibi hajari maming matha aron bo oina thamjagani haina su makoina palli